Khurumjari mayambu amukka hanna virus ama sandorakhre haibagi pau sandoraklei numit kharanigi mamangdagi social media da video mayam viral oiraklei hospital kaya da hairiba virus sina nahallaba mi mayam utladuna hairiba anabasing asida flu gumba symptoms sing uba fange mayamna kinaba poglibase chahi mangagi mamangda lakhiba covid-19 du amuk lakrabara Anouba virus asi COVID-19 natte, masigi virus asi anouba natte, chahi kun marigi mamangda detect taukraba virus nei HMPV virus. Ngasigi video asida virus asigi matangda khangminnasei, yengbiriba punamakpu taramna okchari. Ahanbada HMPV virus hairibasi Karino. HMPV virus haibadi human metapneumovirus. Hairiba virus asi common cold gumba thoonba makhalgi virus singdagi manung chale. Hairiba virus asina miyoibabu yam sathina nabadi nataba average oiba maongda mild sick ohelle. Hairiba virus asi miyoi kharadadi yam sathina nahanbasu ngamme. Masi virus singi pneumoviridae family gi manung chale aduga RSV haibadi respiratory syncytial virus isu manung chale. Pneumoviridae family haibadi virus ki negative strand RNA yauba virus ki family dubuni hairiba virus asi akoi miyoiba cattle sing amadi rodent sing da yawi RSV haibadi upper respiratory tract attack touba nahanba ngamba adugumba virus ni masina common oina akoi gi lungs si soalli masumaina taura abadi akoi gi cold gumba sugumba gi anaba chi akoi miyoiba da uba fangi aduga karingumba matamda yamna severe oibasu yai especially angang singgumba da HMPV virus akoi gi leibak India da sandorakpra sandoraktabra HMPV virus asi akoi gi leibak India da sandoraklei January gi tang 2025 ki report amagi matung ina HMPV virus asi akoi gi India da case report taukhre case sing dudi Gujarat Maharashtra Karnataka Tamil Nadu Assam amadi Pondicherry na chingba state sing dani hairiba virus asi matokaramna santokpagi hairagadi Hanadagi virus tubu yauraba surfacing amadi infect oiraba miyoi singa songna samnabadagi santokpa ngamme hairiba virus asi chahi chani dagi na chamri gi mamangda uchek singda haurakkhibani haina thajanai matam adudagi hauraga haujik fawba hairiba virus asi masana masabu toina hongtoktuna sakfam onduna laklei Netherlands hairiba lamaduda soglisingani ga sumna amada khoi miyoi bagi hakchangda hairiba virus asi infect tawwa ngami haibasi khanglakhi Madudagi masigi virus asina akoi miyoibada attack tauba haurakhi haina lawba yai sok lising ani ga sumna amadagi na haujik fawbada asuk kuiraba matam asida masigi virus asi tuminna lotlaga leirurabra haujik khatang phan launa chongthorakbra natte masigi virus asa season khudingi lai tawatadi mi ayambana masigi virus changlabasu khangnade normal lokhuba naton mahi chenbane na khallaga adum anabatu faraga adum kauthokhiba mathangda symptoms sing lokhuba hakchang sagatpa Kanau naba, naton mahi chelaga leiba, hakchang chikpa naba tauba, kok chikpa, sor sang na honba ngamdaba, amadi akoi gi unsada, angangba mafam macha uba fanglaba, masi mahaki symptoms sing oibiyai. Makha tarakbada prevention, hana nadringedagi hauna nadanaba section thorang. Ahanbada akoi gi khutsa se chang naina sapona madi isingna second kuntra dagi tadana hamlaba ani subada ventilation yamna leitaba jaga amadi mi chinba jaga da mask uppaga chatpa ahum subada hanadagi naraga leiba miyoi singa close contact avoid tauba mari subada karigumba akoi isa se naraga di yumda leiba manga subada akoi na toina thengba sokpa surface sing se sengtokpa amadi toina disinfect tauba hairiba virus asi miyoi ba mada changlabadi numit kharani dagi na hapta muk chatpa yai pharak aduga ina mamangda panjagiba symptoms sing tu su nabiba yai adum oina mak mi kharadadi yamna kuina changbasu yai hapta kharadagi na tha khara phau karamba mi sing no hairabada yamna pikliba angang sing ahal weraba mi sing amadi immune system masagi sonjaba mi sing da ado mayam ngasi gi video si matang swaida loisannaba hona jage loisandringe da mayam subscribe tawdaba singna tawsan biramu video asi da soikiba lankiba yaurabasu mayam na ngakpiyo amadi comment section da iduna khanghan birau mathangi video amada muk thengnarase